Hello mayam, welcome back to my channel. So ngasidi akoy kanoda Loktak Lake ta boat tongpagi video namge angang si makhongda tak leje aside lai thokpai ba kaina angang gi tawbado adudugine ba ko phatribane ma asida khakang salam da khoi atei lakpai video di namdare direct boat te kumtha ba video jo an hekta nambane yamna phaje khopha jamani haininga leita gai phaje pura khangde kai haidoina haininga leite ado ai ki yam ki na ne boat tong se pungsi gi hambane aina gyan tarakpade pikan amtang tong ge du ki mandana nung kappaga da tong khidreba cha haidi aduga amuk hoji icha ga yaraga icha ho ina ho kayo khoi mam tong gi tum video je yamna di namdre di ai jo ki na ga ki bane anga macha ga yaw bane dagi de dum pibla tu bai kai bai laidana ati khare nambane adum yam yang minase mayam video se loi pok yang pio